Kidnap touruba nan local ani police na Tekta Kaidana Kanba ngamkhibaga loinana chennaba meeoi ama fagatkhre. Police tagi fangba pawgi matung inna ngarang hatagi public hospital manaktagi masak khangdaba meeoi singna nan local ani phaduna pukhre haiba paw fangbadagi Imphal East District Police na khudakta chingnaba mafam singda thiba humbagi thabak chathabada Haingang Police Station gi manung chana laiba Haingang Kairangi mafam amadagi nan local ani adu kidnap tauriba meeoi asigi mafam Tekta Kaidana Kanba ngamkhibani hairi loinana kidnap adu da hak thengnana chenabani haiba meeoi amasu police na fagat pangamkhre police na fagalaba meeoi adu Muhammad Anwar Hussain chahi nifu mathoini aduga mahakna faram liba nan local ani adugi mamingna Assamge Dhobari Kanaimara Part 2 dagi Rintu Mina chahi 38 amadi Assamge Gasbari dagi Monto Sek chahi kun kawi hairi makha taba investigation chathaba hokra haina police tagi fangba paw amana hairi